Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau. Directorate of Environment and Climate Change na sinduna Climate Resilient Spring Set Ecosystem Research Practice and Policy haiba hiramda nomagi oiba conclave ama Imphal da pangthokli. Meghalaya de ising yoksinduna thamnaba thorang paikhanaba Kendra amasung Asian Development Bank na $1 billion yankhai gi yana serol ama sahi tongnakre. Bharat Sangvidhan gi maru oiba architect amani hainariba Bharat Ratna Dr. B.R. Ambedkar lekhidabagi 68 suba ningsing thorom ngasi lebak asina palan tawri amasung Pradhan Mantri Narendra Modi na ngasi New Delhi gi Bharat Mandapamda Astalakshmi Mahotsab haudoklagani. Directorate of Environment and Climate Change na sinduna Climate Resilient Spring Set Ecosystem Research Practice and Policy haiba hiramda nomagi oiba conclave ama Imphal gi North East sida leiba Classic Hotel da hojik pangthokli. Thoram asi Directorate of Environment and Climate Change ICIMOD Nepal ACWADAM Pune amasung IIT Roorkee na punna khusamnaduna sinbani. Thoram asida climate change ga mari lenaba tongan ba hiram kiyada panel discussion su pangthokli. Thoram aduda wangangda Director of Environment and Climate Change ge Director T Braja Kumar na hai ayinga sa amasung nongju nungsagi khal kairakpana nongju tha lakpa matamda leinungde ising chupsinbagi sang hantarakpana matam chadana ising isauk thoali mahang hai. Kuigi Manipuri Fangiba, Turin, Chiliba, Sing Anamana, Sing the Horpa, the Footy Torpa, Singzumdana, Pirakan Turin, Selapane, Dongasi, Pena Urisi, Manipuri Turin, Anamazi, Kangsale, Husik, Season, Ole Husik, Madam Dickan, the Queen, sing the lady by foot sings here, some the Yakini took with the Queen Mangson Cray, Mercedes Port already Quina. Learning up development giving the urbanizing giving the Jum Lane, population Hegel Pumurkanda, Forest the meat, last and Mahindla Pumurkanda, Forest case, Sang 100% Murkanda, Quiggy, Lane with Single Hujam Wallach. Social Upliftment Society Kakching na sindana nomagi oiba awareness amasung thamgi maru marang yantobagi thoram amang asi Kakching da leiba society asi gi office da pangthokre. Thoram asi Rajya Sarkar gi District Horticulture and Soil Conservation Office ki miyang makha da pangthokpani. Thoram aduda jila asi gi Assistant Agricultural Officer Moirangthem Tijendra amasung society asi gi President Yangkhom Nilachandana lomi yangkai marida ningthamgi maru marang sing yanthokhi. Malengi oina aying asagi khal kaitharakliba asida Meghalaya da ising yoksinduna thamnaba thabak thoramsing paikhatnaba Kendra Sarkar amadi Asian Development Bank anigi marakta $1 billion yankhai gi loan pinaba yana che ama sahi tongnakre. Thorang asigi makhada Meghalaya gi tongan ba jila 12 da ising yoksinduna thamnaba apikpa storage 930 sabagi wafam yauri. Thorang asigi matengna Nongju Thada Nong Kana Chuba Matamda Ising Yoksinduna Thambana Ikang Thorakpa amasung khanghaudana Isau Thorakpa kayasu thengnaba ngamgani project asina lau singugi lamdasu sauna kanaba piragani. Asangi Mukhyamantri Himanta Biswa Sarmana Anova Mantri Mari Hapsindana Mahaki Mantri Mandal Hayang Chokthulagani Masiga Loinana Mahaki Mantri Mandalda Mahak Masa Yaurga Punna Mantri Taramapan Leiragani. Social media da Thagalakpa warol amada Mukhyamantri na hai BJP gi Senior Legislator Prasan Phukan Kaushik Rai Crescendo Paul amasung Rupesh Gowalana Mantri Oina Hayang Wasak Logani. Bharat Sangvidhan gi maru oiba architect amani hainariba Bharat Ratna Dr. B.R. Ambedkar lekhidabagi 68 suba ningsing thorum ngasi leibak asina palan tawri thorum asi Mahapari Nirvan Divas haina su pangthokli. Namit asida leibak miyamna Baba Saheb Ambedkar na takpi tambiramba amadi matik leiba samaj ama leinaba hotnabada mahakna lornaba thodang kayabu ningsingduna ikai khumnaba utkani. Namit asiga mari lenana leibak asigi tongan ba mapung kyada thorum kya sinduna pangthokani. उपराष्ट्रपति जगदीप धनखड़ प्रधानमंत्री नरेंद्र मोदी लोकसभा अध्यक्ष ओम बिरला राज्य सभा के डिप्टी चेयरमैन हरिवंशना न्यू दिल्ली दा लेबा पार्लियामेंट हाउस कॉम्प्लेक्स दा लेबा प्रणस्थाल दा डॉक्टर B.R. अम्बेडकर लेखिदबगी 68 सुबा निसिंग थोरमदा महाकी मफमदा लेकतुना इकाय खुनबा उटकनी. राष्ट्रपति द्रौपदी मुर्मुना ngasi Orissa gi Bhubaneswar da pangthokpa thoram amada Bharat Ratna Dr. B.R. Ambedkar gi mafamda leisu katuna ikai khumnaba utkani. Tabiriba pawase Akasbani. Pradhanmantri Narendra Modi na ngasi New Delhi gi Bharat Mandapamda Astalakshmi Mahotsab haudoklagani. Numit humni chathagadawriba Mahotsab asida Awang Nongpo Raija Nepal gi Kala Sanskriti Khut Sahiba Lam Koifam Sing amasung maruoiba pothok kaya utkadawri.
Mahotsav asida artisan chani yankai henbana handloom amasung handicrafts ki pothoksing utkadauri GI tek phanglaba potlam kunthra mari yauna lau singu amasung hairaga mari lenwa pothok ya su utkadauri aikhoi gi pawmin hai mahotsav asigi manungda fashion show design conclave amasung buyer seller mitna chingbaju pangthokani Rashtrapati Draupadi Murmu ngasi mahaki pongna phamlamdam oiriba Orissa gi Mayurbanj jilla gi Uparbeda da chatkani Rashtrapati ki khongchat asibu taramna oknaba Uparbeda da khunjasingna mapung phana sem sare khongchat asida Rashtrapati na mahakna angang oiringi da tamlakkiba Uparbeda government higher primary school da chatkani Rashtrapati Draupadi Murmu numit mangani Orissa khongchat ta hokiba lebak popa numita Bhubaneswar da thungkibani mahaki khongchat ki aroiba numit hayeng Bangiri Posidagi Guruma Hisani Badam Pahatagi Kiyonizar Amasung Buddha Moradagi Sakuliya Pauwa Samnaba Rail Line Ahumsu Hodokani Kendra Siksa Mantri Dharmendra Pradhan New Delhi da ngasi Bharat ki sign language ki oiba PME Vidya DT ICNL number kuntrama thoi hangdokani thoram asida tabagi sakti watlaba angangsing ISI Achievers Special Educators, ISL Certified Interpreters, amasung tabagi sakti watlaba miyoisingbu miyamgumna khenaba leitana hinganaba hotnariba tongan ba organization sing saruk yagani anauba DT ICNL asina Bharat Sign Language bu lol oina school subject oina amasung lol asibu miyamda hena pakchana khanganabagi pandamda hodokpani channel asida career guidance skill training mental health amasung communication skill na chingba hiram kaya da school gi mahiroi sing oja sing gi oiba content kaya su utkani ngasi gi thoram asida skill development and education gi rajmanti Jayan Chaudhuri chu saruk yagani labor amadi employment mantaloina ILO amasung UN India kusamnaraga sinduna laibak asi na singbu malengi tongan ba organization singda thabak pibagi matangda webinar amangasi pangthokani tharom asida kendra gi labor amasung youth affairs mantri Dr. Mansukh Mandavia yauna mantri kaya saruk yagani Bharat amasung China laibak ani gi marakta sahi tawnakhiba yana warol ngakna satpa amadi sayetna balaidiba ngangkhai paring ingna chikna ngak senba amadi semjin sajinba da yana khre New Delhi da ngarang Bharat amasung China gi ngongkhai gi matang da pangthokiba kunthani te suba miphamda wapam asi yana kibani Haujik chathariba Brexit Bharat kui challenge saruk yana bagi matam December 10 phawa sangdole haina kendra gi youth affairs mantri Dr. Mansukh Mandavia na lakthokre masi hanadi December 5 phawa oirambani Taranithoi suba Puducherry International Documentary and Short Film Festival ngasidagi hauragani nimit huni chathagadaba festival asida malengi tongan balebak singi short film kunthra manga amadi documentary sing utkani saknareba Indian documentary filmmaker Anand Patwardhanna Puducherry University campus ki Jawaharlal Nehru Auditorium the festival asi haudokani Reserve Bank of India na bi-monthly monitoring policy gi oina lowa warep singasi laukthok lagani RBI gi governor Shaktikan Das na sababati oiba monetary policy committee asina hiram asigi matangda hokibim sakaisa numitagi numit humni chupna khanarakibani hiram asigi matangda khang aisna phongtorakpada Central Bank of India gi oina cash reserve ratio CRR da ahongba khara leirakpa yai amasung repo rate ki oina di ahongba leiroi RBI na repo rate asi English ani kulumdoi gi February thadagi chada 3.5 da hongandana thamlakibani CRR gi su English ani kuni thoi gi me thadagi chada 3.5 da thamlakibani aroibada maru iba pau amo Director-Rate of Environment and Climate Change na sinduna Climate Resilient Spring Set Ecosystem Research Practice and Policy haibi hiramda noming oiba conclave am Imphal da pangthokli Meghalaya da ising yoksinduna thamnaba thorang paikhatnaba kendra amasung Asian Development Bank na $1 billion yankhai gi yana cherol ama sahi tongnakhre Bharat Sangvidhan gi maruk oiba architect amani hainagba Bharat Ratna Dr. B.R. Ambedkar lekidabagi 68 suba ningsing thorong asi leibak asina palan tawi amasung Pradhan Mantri Narendra Modi na ngasi New Delhi gi Bharat Mandapamda Asta Lakshmi Mahotsav haudoklagani Pauloi jare